ngasi phongkiba tungan sifungsingdi Ukraine amasung Russia ni conflict ki matangna myamda update pijaram gi ahanbada Ukraine da leiriba Russia gi lanmising Khudongthingai Oire haibasi Russians commander sing yajakre Ukraine ballistic missile sari Ukraine da leiriba Russia gi lanmising gi phibam Khudongthingai Oire haibasi Russian commander sing gi makedi gi yajakre haina official report amagi matungina phongdorakli Ukraine offensive satharaktuna khamadi nongpok thangba lamdam singi Lokshin Kraba Matung Russia gi lanmising the pressure mayuna be henkalakhiba serasida wapamasi phongdorakibani handak the Ukraine gi lanmising na satharakiba counter offensive ta Russia gi president Vladimir Putin na annex tawre han lakthukraba lamdam kya lokshin bangam khrabani Russia na install toba strategic Kherson region gi sipna leba poponumita phongdokiba wapamamada Danipo River Leiriba town marida civilian sing tatna phongdokpa hore Special military operation ki Khudongthingai oiba phibam amada lakli haina Russian Air Force ki general amadi housing Russia ki invasion force ki command tawriba general Sergei Sorobikim na phongdorakli Kherson ki oirakli ba phibam gi matangda Sorobikim na haihibada area adu da oirakli ba phibam si Khudongthingai oire mayongnari ba Kherson da leiriba residential building amada infrastructure sing da atamnana attack tawdur mongan takale Amasum Kherson Russian forcing mamang sayol kilometer kundagi kuntra phawgi sangda handurakli Danipo River gi kilometer saniga kullom sangba nongsup thangba torban gi sarwasida leiriba Russia gi forcing asi Khudongthingai oire Zaporizhia da leiba Russia na install toba council governing member Vladimir Robov na haikibada Ukraine gi lanmising asina Russia na khudum chaliba inholder town da bomb top kapsili hairiba maphamasi Zaporizhia region gi employee kaya amasu inholder town da leiri thermal power station gi akoibada artillery shell kaya amasu kapsilakwadagi tasilakhi Ukraine amadi Russia gi lanmising nadi makoina civilian sing da target tawi habisi akan momong yaning da boli adomana Ukraine di Russian forceful war crimes athai haina maral siribani International Atomic Energy Agency ki chief Raipal Kroshin haikibada ma athubu matamna Ukraine salaga Zaporizhia gi nuclear plant adu gi akoibada security protection zone ama establish tawna ba tharang tawgani marasida Ukraine gi makhedi gi Russia da strike tawna gi damakta kilometer lising ani range oiba ballistic missile Ukraine sare hadi masi maru in Russia gi missile drone plane singna Ukraine gi city singda lepalaitan attack sa tharakwana maramoraga Ukraine go ina long range oiba missile si sabi gi tangai fataba lakhibani Russia na Iran saba kamikaze drone missile sing sejina duna Ukraine gi city kya attack sa tharakli Ukraine go ina air defense amadi surface to air missile system gi mapangal hengar handuna ngak thongbagi akan makhong thang sing lokhalibani Ukraine gi state na salaiba defense enterprises haikibada Ukraine gi government na long range missile sare masimaru in Russia na lamdam tamna leidiba mafam sing strike tawna bani athoba matamda missile makhalasi deploy tawragani hari makasa tarak poina amarom na Russia na loksin kharba Ukraine gi region sing president Putin na martial law lokthokre Moscow na annex tawre haina claim tawkhraba Ukraine gi region mari Donetsk Luhansk Kherson amadi Zaporizhia region sing Russia gi president Vladimir Putin ngasi martial declare tawre hena lathokre President Putin ngasi National Security Council gi mifam amada mahakna Russia Federation's annex tawre hena lathokraba region mari asida martial law introduce tawre hena khuyek piduna lathokhi masi lathokhi basigi maru oina Ukraine gi sarom oina leram Russia gi misang lebriba Kremlin nadi martial law si hokhiba sagol sunumite gi sana bawkrabani thakya subna Moscow gi makhada leiraklaba Ukraine gi territory eduda handaki hokhiba tha amaro masida Ukraine gi lanmisingna akan mamong na landa silakpa madi annex tawkraba territory singadu handokhibagi phibam da lakpa sida Putin emergency sida laktokibani thaudo sida Russia gi sai humdra surba lusing mamana phongdorakpada kip ki lenga sina region mari edugi miyam gi apamadu thawoidaduna region mari eduna Russia de annex tawraba dubu reject tawbugo loinana leptana nomai kapigi thabak sathaba loinana warration purakna ba waphamsu Thawoidaduna misam kya hatpagi thabak leptana sathari haina maral sirakli makna Ukraine haujiksu terrorist method kya sejinaduna misam kya hatli haina akan mamong yaning de phongdorakre Ukraine Russia gi oikraba region mari gi territory singda miat mipun gi thabak sathana ba Ukraine gi lanmi sing leptana thajilakli
ꯃꯣꯁꯀꯣꯅꯁꯨ ꯃꯈꯣꯏꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕ ꯀ꯭ꯔꯤꯃꯤꯌꯥ ꯕ꯭ꯔꯤꯖ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯃꯤꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯗꯨꯅ ꯀ꯭ꯔꯤꯃꯤꯌꯥ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯦꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯆꯪꯐꯝ ꯂꯝꯕꯤꯁꯤꯡ ꯊꯤꯔꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯀꯟꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯊꯝꯂꯤꯕ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕꯒ ꯂꯣꯏꯅꯅ ꯂꯣ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯜꯂꯒꯅꯤ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯑꯁꯤꯅ ꯔꯤꯖꯟ ꯃꯔꯤ ꯑꯗꯨꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯃꯤꯑꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯀꯛꯅꯕ ꯆꯥꯡꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯆꯞ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯒꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯔꯁꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯁꯤꯅ ꯔꯁꯤꯌꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯉꯥꯛꯁꯦꯜ ꯑꯃꯗꯤ ꯉꯝꯈꯩꯁꯤꯡ ꯂꯦꯡꯗꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯄꯨꯇꯤꯟꯅ ꯕ꯭ꯂꯦꯛ ꯁꯤꯒꯤ ꯃꯊꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯍꯦꯟꯒꯠꯂꯛꯂꯤ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯕꯗ ꯂꯥꯟꯐꯝ ꯀꯌꯥꯗ ꯄꯔꯤꯡ ꯅꯥꯏꯅ ꯃꯥꯏꯊꯤꯕ ꯅꯪꯂꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯕ꯭ꯂꯦꯛ ꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯁꯣ ꯑꯃ ꯎꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯔꯁꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯆꯠꯊꯔꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ ꯄꯨꯇꯤꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕꯗ ꯏꯃꯥꯔꯖꯦꯟꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯈ꯭ꯔꯕꯅꯤ ꯔꯁꯤꯌꯥꯒꯤ ꯁꯦꯅꯦꯠꯇꯁꯨ ꯁꯦꯁꯟ ꯑꯃ ꯊꯦꯡꯅ ꯐꯝꯗꯨꯅ ꯑꯔꯥꯛꯄ ꯗꯤꯔꯦꯛꯇꯤꯚ ꯈꯨꯗꯤꯡꯃꯛ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯗꯦꯂꯤ ꯃꯦꯜꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯖꯦꯅꯔꯦꯜꯁ ꯑꯥꯔꯝꯒꯦꯗꯟꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯄꯨꯇꯤꯟꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯅꯧꯅ ꯀꯃꯥꯟꯗꯔ ꯍꯥꯞꯂꯕ ꯁꯥꯔꯒꯤ ꯁꯨꯔꯣꯕꯤꯀꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯦꯔꯁꯣꯟ ꯁꯤꯇꯤꯗꯒꯤ ꯍꯟꯗꯣꯔꯛꯅꯅꯕ ꯒ꯭ꯔꯥꯎꯟꯗ ꯁꯦꯝ ꯁꯥꯕꯒꯤ ꯏꯪꯒꯤꯠ ꯐꯪꯉꯦ ꯍꯥꯏꯔꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯖꯦꯅꯔꯦꯜ ꯁꯨꯔꯣꯕꯤꯀꯤꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥ ꯊꯪꯕ ꯁꯤꯇꯤ ꯑꯗꯨꯗ ꯀꯟꯅ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯔꯤ ꯃꯤꯆꯝꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯆꯩꯊꯦꯡ ꯆꯥꯎꯅ ꯅꯪꯍꯟꯗꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯈꯟꯅꯕ ꯃꯐꯝ ꯈꯔꯗ ꯍꯣꯡꯗꯣꯛꯇꯨꯅ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯌꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯔꯁꯤꯌꯥꯟ ꯖꯦꯅꯔꯦꯜ ꯑꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯑꯣꯀꯣꯄꯥꯏꯠ ꯈꯦꯔꯁꯣꯟꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯔꯁꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯚ꯭ꯂꯥꯗꯤꯃꯤꯔ ꯁꯥꯎꯗꯣꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯈꯦꯔꯁꯣꯟꯗꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯍꯣꯡꯗꯣꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯔꯨꯛꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 60,000 ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯒꯅꯤ ꯁꯥꯜꯗꯣꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯁꯨꯞꯅꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯇꯤ ꯑꯁꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯍꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯂꯒꯅꯤ ꯇꯧꯒꯨꯝꯁꯨꯝ ꯔꯁꯤꯌꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯈꯦꯔꯁꯣꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯍꯧꯅꯕ ꯍꯣꯠꯅꯒꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥ ꯊꯪꯕ ꯁꯤꯇꯤ ꯑꯁꯤꯗ ꯔꯁꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯃꯥꯏꯊꯤꯕ ꯅꯪꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯇꯤꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯔꯁꯤꯌꯥꯟꯅ ꯆꯠꯊꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯅꯕ ꯂꯥꯟ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯔꯁꯤꯌꯟ ꯂꯤꯗꯔꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔꯁꯤꯡ ꯊꯤꯡꯖꯤꯟꯅꯅꯕ ꯑꯣꯔꯗꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯂꯥꯎꯊꯣꯛꯀꯅꯤ ꯑꯃꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯑꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯖꯤꯟꯒꯅꯤ ꯆꯩꯔꯛꯁꯤꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁꯀꯤ ꯄꯦꯟꯇꯥꯒꯣꯟꯅ ꯄꯥꯡꯊꯣꯛꯈꯤ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯀꯦꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯦꯟꯁ ꯋꯦꯂꯦꯁꯄꯨ ꯀꯧꯈꯤ ꯍꯥꯏꯕ ꯄꯥꯎꯅ ꯄꯨꯇꯤꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯁꯣꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨꯗ ꯀꯨꯝꯖꯥ ꯏꯪ 1970ꯒꯤ ꯑꯍꯧꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯇꯣꯃꯤꯛ ꯈꯨꯠꯂꯥꯏ ꯑꯃ ꯅꯣꯡꯊꯛꯇꯒꯤ ꯗꯤꯇꯣꯅꯦꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯥꯖꯔꯤꯕꯗꯤ ꯄꯨꯇꯤꯟꯅ ꯂꯥꯞꯅ ꯂꯩꯕ ꯇꯦꯁꯇꯤꯡ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯦꯛ ꯁꯤꯒꯤ ꯃꯊꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯌꯥꯝꯂꯕ ꯋꯥꯔꯍꯦꯗꯁꯤꯡ ꯃꯊꯧ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯨꯞ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ